अखोइना मेमोरेंडम against the brutal killing of Koirapam Ningo Leichombam Ongbi Ibemcha Laima Sahi Contract Taret by Kuki narco terrorist na akoi haukiba tang tareta nomai kapla padagi sokiba duna maram orakanda akoi nomituda sokibadagi akoi operation tawraba matungda akoi normal la yena akoi kitang harau jarurga leirubani adubo khangkhangawda ngarang sadali ngarang je kanoda pung amaga mi ratre kan panchapa matamda rimsutida na ma ai chankusi laikidre asina maram orakanda ngasi akoina JAC da CM kiba sida akoina ama CM magi da makta aduga karigumba akoina memorandum ama akoi lengakta karigumba khanganji haina akoina chaplaga akoina kanu JAC na akoina point manga taruk akoi samjai ahanba kanoja JAC ga lengaka yanaba productive fawba Leikhidrabi Leichombam Ibemcha ki asiba chang lokiroji haina akoina hainarambani adubu ngasi ma akoina hujik akoina thokcharaga akoina CM kanu to unajaruganda akoina sigi oiba akoina piruriba point sida Honorable CM Naju hujik leiriba irang asiga mari leiba aduga akoigi lamgi jaga gi conflict oiba jaga mayam leibajiu hanadagi ongoing process loi leibana maram orakanda akoi thajaba pirakpadagi haiba tare aduna ngasi mak akoi thenglabani hayeng ngasi akoi Leikhidrabi ichal Ibemcha se akoi magi dead body akoi lauragani aduna maram orakanda akoigi Manipur da leiriba CSO mayam maira paibi maibel sing civil society mayam duna hayeng ai ichal nupi dead body laubasida mayam na saruk yabiu haibaju akoi JAC gi mai kai appeal tawjaniye aduga ani subada akoigi Chingkhong amusu lamsang kendra gi lojing loyada akoi maitek kundari basing asida akoigi tattana kuki militant sing asina nomai kapsa leiba sida akoigi mapung phaba security arrange tawbiu haiba matamda mahakna su hairiba akoigi maming di panjararoi jaga duda athuba matamda sagadabani haiba instruction magi leiba department sing da khangan gi badagi madugi su akoi apeno faujabadagi madugi su akoina penjare haiba wafam tamjage aduga ahum subada reserve forest kumba adu Kangchup smile leiriba mayam sing asidi ongoing process loiba number moraka adu madima na masana campaign taw leijaba ponina adu majo akoida fulfill ama leijara haiba tamjage aduga asi bakchang leiron chanbagi matang sida akhoi honorable CM na haibirak paje akoina pamliba jaga aduda natabada dispute leitaba jaga amada madu matani tawbiu haina mana request torpodagi akoi madumadi JAC ga khana jaraga akoigi security gi problem leibana maram security ga akoi tana jaraga kari karamba jaga da phagadage haibana chingba aduga sokriba thawdo aduju amuksu hanna thokloi hainanga leitabana maram orakanda akoi je akoi leiron changadari jaga si mafam chaba amada kuki militant sing asin advantage lawdana nabagi damu mafam amada akoi leiron chalasi haibaju akoi JAC na madugi damakta yajaraga lakchagre aduga government na Leikhidrabi imung manung sida smaina mai compensation adu tawba da tawba haibana chingba mayam duma adugi duma atubara thabak onthok nanabagi damakta akoigi leiriba kendra gi honorable MLA hojina social welfare minister paibir bisi kam tingoga yauraga mangwanda thajaba pirpodagi akoida thajaba pirpodi baduma so akoi dum kano tawgre aduga leihoriba family the victim oriba sida ma ki chanaba thaba mamagi nupa duda maina ama sinajage athubu matamda haibagi so akoi within mana athubu matamda yamna tharai aduma so akoi kano tawjare aduna maram orakanda akoigi hojik leiriba mathakta piriba mayam sing asi akoina panjagriba JAC na akoida sangjangani hena makhal makhai khungjang kya am sangjangani haibasi akoi yamna peace oiba mongda akoina dead body ji lauraga process ama phajana chalaga aduga Manipur state government aduga leiriba security mayam aduga civil society mayam na ju chinglemna hayang asi dead body laubachi da kano government gi side gi ju mating pangbirakani haibagi thada pibiru ko number morkanda hayang ji akoi laurani aduga matungda akoi gi hoji Imphal West amju Kampupi district ani gi da akoi gi leiriba CRPF Assam Rifle aduga security mayam paramilitary force mayam ama akoi da deploy toriba jaga sing asida horiba jaga sing ase masi athuba matamda monitor tawraga akoigi mapangan kangkhana nabagi damakta akoi Manipur gi IRB amasung MR mafam amada deploy tawrani haibagi ai mafam di panjaroge wafam di tamjabuga mayam athuba matam haije kyam athuba matam haije hayeng sigi leiron changra matunda akoi numit nini humni sumanung da moi deploy tawbugi akoigi ama semani haibagi thajaba yuksimo mafam di yeng rani akoigi punna